Jiribam OC ibotombi sagakpam transfer tawkhre ngasi KSO na Ccpur da total shutdown amade rally chatnaba lauthokre Jiri da CRPF ka khuthonabada laikidaba Mar 13 du DNA test tawba yaroi haina Kuki singna protest tawkhre Kuki gi asiba taradu by road ta Mizoram phawduna puraga laktragade asiba lauroi haina ITLF na khuyek piduna thadrokwa serol amana khanghalakle Central government yoktuna thamleba chen Kuki sing khudak ta loishilo civil war thonaba singano haina taraga umdoina odorkre Kuki khulai paiba group singna sahi nauriba angang singbo recruit tawduna akhanaba operation chathanaba honare aukiba sahi 2023 gi May 3 dagi hoduna ngasi phawa karamba matamda loishingani haiba ngamdana laidiba tha taraga ni pan henjilaglaba irang asigi manungda tongan ba Kuki khulai paiba group singna tungda operation kaya mai pauna chathanaba gi pandamda sahi nauriba angang singbo recruit tawre haina news 18 na report tawrakle intelligence source amada yumpham oiduna news 18 na tawrok report asigi matungina hojik phawbagi oina security force singda hariba Kuki khulai paiba group singna sahi nauriba angang kayabu recruit tawkhre haibagi akagnaba masing haiba ngamdrabasu hariba Kuki khulai paiba group sing asina recruit tawriba angang sing asi masagi sahi 13 dagi hauraga 13 phawbagi manungda leiba angang singna ayambane makhoibu combat amadi warfare gi oiba training kaya pi haidi sahi nauriba angang singbo Kuki khulai paiba group singna recruit tawriba si tungda lakadawriba generation da makhal makha kaya operation mai pangno pangthopa amade khangba kannabagi pandamda sahi nauriba angang singbo recruit tawduna training pibagi thaba ase chathabani haidi law loidri phawba lawpham sing security force na ngakadawre Imphal East amadi Kangpopi district ainaba mafam singda leiba lamlai assembly constituency gi manung chanba thamna pokpi sana sabi sabungko khunau amadi santi khongbal sing mafam singda security force sing na law loidri phawba law lawpham da ngaklagani haina lamlai assembly constituency gi MLA khongban tabam ibomchana phongdokre mafam sing asida MLA na law sufamda ngarang dagi security force sing ngak na law suba hauhanba hauba amadi oriba fibam sing yengsinbada law loidri phawba ngak senbagi wafam phongdokhibani Jiri gi thaudok singda NIA na case ahum lokhutkre antakta Jiribam district ki tonga ofam singda thokiba thaudok singi matangda National Investigation Agency gi Delhi da leba headquarter amasung Imphal branch na case ahum lokhutkre NIA na appeal tarokpadagi special court NIA Manipur na Jiribam police station amasung Borobekra police station da case ahum gamari lainaba araiba masak punamak athuba matamda NIA gi chief investigation officer da khusinana bakhangantre Jiribam district ki tongan ba mafam singda thokiba thodok singa mari lainana Jiribam police station amasung Borobekra police station na lokhotkiba case ahum gi matangda Ministry of Home Affairs na khangalakoi matungina NIA na nauna case sing register tawkre haiba wafam NIA gi special PP na court ta thamki amade mari lainaba masak sing NIA na sinana ba ya thangpibi na ba haijaki haide ahan ba case na Borobekra police na lokhotkiba thasigi 13 da miscreant singna Borobekra amade Jakurador Karongla leba yum singda nongmai kapsinduna mai thakiba thodok mari lainana ni panba yabade thodok adu nupa ani maina saktuna siraga lerambaga loinana ani na soklaga mana adwaidagi security force na kankhibani